ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯐꯅꯦꯛ ꯐꯖꯕ ꯈꯔꯁꯤꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯍꯦꯛ ꯊꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯏꯆꯥꯒꯤ ꯊꯝꯖꯤꯜꯂꯤꯕ ꯐꯤ ꯐꯅꯦꯛ ꯃꯌꯥꯝꯁꯤꯕꯨ ꯀꯥꯟꯅꯗꯣꯏꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯅꯤꯁꯨ ꯈꯪꯗꯦ꯫ ꯑꯩ ꯈꯛꯅ ꯑꯗꯨꯝ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯌꯨꯝ ꯄꯥꯅꯤꯡꯕ ꯐꯥꯎꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯩ ꯉꯥꯡꯗꯅ ꯇꯧꯔꯤꯁꯦ ꯃꯁꯥꯁꯤꯗ ꯊꯧꯁꯥꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯆꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯄꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯃꯦꯝꯊꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯅ ꯇꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ꯫ ꯑꯩꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯕꯗꯨꯗ ꯃꯦꯝꯊꯣꯏ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯝꯂꯅꯤ ꯈꯟꯕꯗ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯨꯟꯖꯣꯁꯨ ꯃꯦꯝꯊꯣꯏ ꯍꯦꯛ ꯎꯕꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯅꯊꯟꯇ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯦꯝꯊꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯀꯩꯁꯨ ꯃꯔꯨꯑꯣꯏꯕ ꯋꯥ ꯅꯠꯇꯦꯗ꯫ ꯏꯆꯥꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏꯁꯤ ꯋꯥꯕꯒꯤ ꯏꯊꯟꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨ ꯈꯛꯇꯔꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯕꯨ ꯑꯇꯩ ꯀꯔꯤꯅꯣ ꯈꯔꯁꯨ ꯇꯥꯕꯒꯨꯝ ꯇꯧꯈꯤꯗ꯫ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯇꯩꯗꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯅꯦ ꯐꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯂꯒ ꯊꯅꯝꯕꯅꯤ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯤ꯫ ꯀꯨꯟꯖꯣ ꯃꯦꯝꯊꯣꯏꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯏ꯫ ꯃꯦꯝꯊꯣꯏꯁꯤ ꯀꯨꯟꯖꯣꯅ ꯁꯥꯎꯔꯛꯄꯗ ꯁꯥꯊꯤꯅ ꯍꯦꯛ ꯐꯨꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯀꯤꯖꯗꯨꯅ ꯋꯥ ꯁꯦꯝꯗꯣꯛꯂꯒ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯅꯥ, ꯄꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯁꯅꯥꯔꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ꯫ ꯄꯥꯕꯥ, ꯀꯔꯤꯅꯣ ꯑꯩꯁꯦ ꯄꯪꯀꯧꯗ ꯀꯧꯅꯤꯡꯕ꯭ꯔꯣ? ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯈꯟꯕꯁꯦ ꯐꯪꯖꯗ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯂꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯁꯅꯥ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯌꯨꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯅꯨ꯫ ꯏꯄꯥ ꯇꯥꯅꯤꯡꯗꯦ꯫ ꯇꯨꯃꯤꯟ ꯉꯥꯛꯇ ꯂꯩ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯕꯨ ꯉꯁꯤꯁꯦ ꯊꯕꯛ ꯀꯣꯝꯕ꯭ꯔꯣ? ꯑꯇꯩ ꯀꯔꯤ ꯊꯕꯛ ꯇꯧꯗꯧꯕ ꯂꯩꯒꯦ? ꯊꯕꯛꯄꯨꯗꯤ ꯂꯩꯇꯦꯗ, ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯄꯥꯕꯥ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯪꯈꯣꯜꯁꯦ ꯅꯥꯄꯤꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯐꯣꯏꯗꯣꯛꯑꯣ ꯍꯥꯏꯒꯦ ꯇꯧ꯫ ꯏꯄꯥꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯅꯃꯥꯁꯨ ꯊꯕꯛ ꯆꯤꯟꯖꯩꯗꯣ꯫ ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯈꯔ ꯀꯣꯝꯕꯅꯤꯅ ꯑꯃꯨꯛ ꯁꯦꯡꯉꯣ꯫ ꯄꯥꯕꯥ, ꯀꯔꯤꯅꯣ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯅꯥꯄꯤ ꯁꯦꯡꯉꯣ ꯍꯥꯏꯁꯤꯕꯣ? ꯅꯆꯥꯁꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯅꯤ? ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ? ꯂꯩꯁꯥꯕꯤꯅ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯁꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯅꯁꯥꯒꯤ ꯊꯕꯛꯅꯤ ꯈꯜꯂꯨ꯫ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯒꯤ ꯊꯕꯛꯁꯦ ꯈꯔꯗꯤ ꯊꯥꯗꯣꯛꯄ ꯐꯔꯕꯅꯤ꯫ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯐꯥꯔꯕꯅꯤ, ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯧꯖꯤꯛꯇꯩ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝꯀ ꯄꯥꯜꯂꯗꯤ ꯀꯝꯗꯧꯅꯤ ꯁꯅꯥ? ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯩꯕꯤꯗꯣ ꯈꯔꯁꯨ ꯂꯦꯞꯄꯣ꯫ ꯏꯃꯥꯅ ꯐꯪꯉꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯗ ꯍꯥꯏ, ꯄꯥꯕꯅ ꯐꯪꯉꯤ ꯆꯩꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯑꯩꯅꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔ ꯈꯜꯂꯕꯅꯤ꯫ ꯂꯩꯐꯝ ꯂꯩꯇꯕꯒꯤꯅꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯅꯤ ꯑꯩ꯫ ꯑꯩꯈꯣꯏꯅ ꯈꯔ ꯆꯩꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯗꯨ ꯈꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯅꯇꯥꯁꯤꯡꯗꯤ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯦ, ꯅꯪꯅ ꯁꯤꯗ ꯑꯉꯥꯡꯒꯨꯝ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯛ ꯆꯩꯔꯨꯔꯒꯅ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤ꯫ ꯌꯥꯔꯤ ꯄꯥꯕꯥ, ꯑꯩ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ꯫ ꯄꯥꯕꯒꯤ ꯉꯥꯡꯈ꯭ꯔꯗꯤ ꯂꯦꯞꯅꯤ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯃꯨꯛ ꯀꯧꯕꯤꯔꯛꯂꯅꯨ, ꯄꯥꯕꯒꯤ ꯋꯥꯌꯥꯝꯗꯣ ꯇꯥꯕ ꯉꯝꯃꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯈꯥꯝꯕꯁꯨ ꯅꯪꯍꯧꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡꯁꯤꯕꯨ꯫ ꯃꯃꯥ ꯂꯧꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯣꯏ ꯈꯪꯉꯤ꯫ ꯁꯣꯝ ꯏꯃꯨꯡꯗꯅ ꯃꯦꯝꯊꯣꯏ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦ, ꯃꯄꯥꯁꯤꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯂꯩꯇꯕꯅꯤ ꯈꯜꯂꯒ ꯉꯥꯡꯂꯤꯕꯁꯤꯕꯨ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯤꯆꯩ ꯑꯊꯤꯕ ꯈꯔꯇ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯈꯔ ꯉꯥꯎ ꯇꯧꯗꯨꯅꯅꯦ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ꯫ ꯃꯦꯝꯊꯣꯏꯅ ꯉꯥꯡꯂꯤꯉꯩꯗꯨꯗ ꯁꯅꯥꯔꯦꯝꯕꯤꯁꯨ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯧꯔꯕ꯭ꯔꯥ ꯑꯃꯨꯛ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ?
ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯉꯥꯎꯕꯤꯗꯧꯅ ꯅꯊꯟꯇ ꯃꯔꯨꯝ ꯁꯣꯟꯕꯗꯣ ꯁꯅꯥꯔꯦꯝꯕꯤꯒꯤ ꯋꯥꯁꯤꯗ ꯃꯦꯝꯊꯣꯏꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤꯕꯁꯤ ꯅꯪꯒꯤ ꯈꯟꯕꯗꯅꯤ ꯅꯪꯒꯤ ꯈꯟꯕꯗ ꯅꯄꯥꯒ ꯑꯌꯥꯝꯕꯗ ꯈꯠꯅꯔꯤ ꯃꯌꯥꯝꯁꯤꯁꯨ ꯅꯪꯒꯤ ꯋꯥꯍꯧꯗꯒꯤ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯇꯩꯅ ꯅꯥꯎ ꯈꯠꯅꯔꯒ ꯑꯩꯉꯣꯟꯗ ꯇꯩꯁꯤꯟꯕꯤꯗꯣ ꯇꯧꯕꯤꯔꯛꯀꯅꯣ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯍꯦꯛ ꯁꯣꯏꯕꯩꯁꯨ ꯑꯩꯉꯣꯟꯗ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯋꯥ ꯇꯥꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯑꯍꯜ ꯅꯨꯄꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯂꯒ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ ꯍꯩꯄꯥꯟꯊꯣꯏ ꯅꯪꯕꯨ ꯑꯋꯥꯡꯂꯣꯝꯒꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯏꯆꯦ ꯃꯇꯟ ꯌꯥꯝ ꯇꯟꯕꯅꯤ ꯃꯄꯥ ꯃꯃꯥꯅ ꯃꯥꯗ ꯉꯥꯡꯅꯕꯗꯅꯦ ꯊꯕꯛ ꯑꯃ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨ ꯅꯛꯅꯔꯨꯕ ꯍꯥꯏꯗꯨ ꯊꯣꯛꯂꯕꯅꯤꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤꯗꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯂꯥꯟꯁꯤꯗꯤꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯏꯆꯥ ꯏꯁꯨꯅ ꯃꯇꯧ ꯇꯝꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯜꯒꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯇꯥꯔꯗꯤ ꯁꯥꯎꯅꯤꯡꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯒꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯕꯦꯝꯃꯁꯥ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤꯅ ꯈꯟꯅꯔꯦ ꯃꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯩ ꯉꯥꯡꯖꯔꯨꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯟꯕ ꯇꯥꯍꯧꯏ ꯀꯤꯖꯔꯦ ꯋꯥ ꯉꯥꯡꯗꯣꯒ ꯑꯃꯗꯅ ꯑꯃ ꯍꯥꯏ ꯑꯃꯗꯅ ꯑꯃꯨꯛ ꯑꯃ ꯇꯝꯁꯤꯟ ꯇꯧꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤꯗꯣ ꯃꯣꯏꯗꯨꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦꯅꯦꯍꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯇꯥꯕꯗ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯏꯅꯦꯒꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯑꯃ ꯁꯣꯏꯅꯔꯤ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯅꯨ ꯏꯅꯦꯕꯨ ꯀꯌꯥꯝ ꯐꯔꯒꯦ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤꯗꯨꯕꯣ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯅ ꯈꯠꯅꯕ ꯍꯧꯔꯛꯂꯤꯁꯤꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯣ ꯑꯇꯧꯕ ꯃꯤꯗꯨꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯁꯥꯎꯖꯤꯜꯂꯤꯁꯤꯕꯨ ꯃꯔꯝ ꯆꯥꯕ꯭ꯔꯣ ꯍꯦꯔꯥ ꯏꯅꯦꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯄꯛꯂꯒ ꯍꯥꯏꯔꯤꯗꯨꯕꯨ ꯏꯅꯦꯗ ꯀꯔꯤ ꯀꯥꯟꯅꯒꯦ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯣꯊꯣꯛꯂꯨꯕꯒꯤ ꯑꯃꯁꯨ ꯁꯥꯎꯅꯗꯨꯅ ꯋꯥ ꯀꯥꯏꯕꯗꯒꯤ ꯈꯠꯅꯔꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯑꯃꯅ ꯈꯠꯅꯔꯤꯕꯗꯨ ꯈꯝꯖꯤꯜꯂꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯈꯣꯏ ꯑꯣꯏꯅ ꯈꯠꯅꯔꯛꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯣꯛꯎꯅꯦ ꯅꯣꯏꯕꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯌꯥ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯍꯜꯁꯤꯅ ꯊꯦꯝꯖꯤꯜꯂꯕꯁꯨ ꯈꯠꯅꯕꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯑꯍꯜꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯑꯉꯥꯡꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯇꯧꯔꯒ ꯈꯠꯅꯔꯝꯃꯤ ꯈꯠꯅꯔꯤꯕ ꯃꯧ ꯅꯍꯥꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯂꯨꯔꯤ ꯍꯩꯅꯨꯄꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯍꯜ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯂꯩꯔꯒ ꯈꯠꯅꯕ ꯌꯥꯎꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯃꯥꯡꯊꯥꯎ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯈꯠꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯈ꯭ꯔꯤ ꯅꯨꯄꯤꯗꯨ ꯆꯠꯄ ꯍꯧꯈꯤꯕꯗ ꯃꯄꯨꯔꯣꯏꯕꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯍꯟꯈ꯭ꯔꯤ ꯁꯣꯝꯗ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗꯅꯤ ꯃꯆꯦꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯌꯨꯝꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯨ ꯅꯨꯄꯥ ꯏꯊꯟꯇꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯃꯤꯒꯤꯅ ꯃꯆꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦꯅꯦꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯂꯣꯏꯅ ꯍꯤꯡꯉꯝꯕꯁꯤ ꯃꯉꯥꯏꯔꯤ ꯇꯧꯔꯤꯕꯁꯤ ꯁꯅꯥꯁꯨ ꯃꯧꯄꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯅ ꯍꯥꯏꯔꯛꯏ ꯈꯣꯏꯃꯣ ꯅꯪ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯅꯨꯄꯥ ꯃꯣꯏꯔꯗꯤ ꯃꯤꯗꯧꯅ ꯁꯦꯜ ꯇꯥꯟꯗꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯁꯨ ꯄꯥꯡꯒꯦ ꯈꯟꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯅꯤꯔꯤꯕꯁꯦ ꯅꯪꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯏꯃꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯗꯨꯕꯣ ꯏꯃꯥ ꯄꯥꯕꯁꯨ ꯁꯣꯜꯂꯕꯅꯤ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ ꯑꯩꯈꯣꯏꯗ ꯅꯪꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯤꯑꯣꯠꯇ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯆꯦꯒꯤ ꯃꯤꯆꯩꯁꯤꯗ ꯈꯣꯏꯃꯨꯗꯨ ꯕꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯁꯣꯔꯣ ꯆꯤꯡꯉꯤ ꯈꯣꯏꯃꯨꯒꯤ ꯃꯇꯧꯁꯤꯗ ꯁꯣꯜꯂꯕ ꯃꯄꯥ ꯃꯃꯥꯗꯨ ꯃꯤꯄꯥꯏꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯤ ꯏꯆꯦ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯥꯝꯕ ꯊꯤꯜꯂꯛꯄ ꯃꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯒ ꯃꯆꯦꯕꯨ ꯁꯨꯃꯥꯡꯗ ꯄꯨꯊꯔꯒ ꯅꯝꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯐꯨꯕꯒꯨꯝ ꯐꯨꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯥꯗꯨ ꯃꯈꯨꯠꯁꯨ ꯍꯟꯕ ꯉꯝꯗ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯍꯩ ꯑꯇꯣꯝꯕ ꯅꯪꯕꯨ ꯊꯥꯗꯧꯅꯦꯍꯦ ꯅꯆꯦꯗ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯃꯄꯥꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯃꯆꯦꯕꯨ ꯐꯨꯔꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ ꯈꯣꯏꯃꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯀꯟꯗꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯁꯨ ꯂꯩꯇꯦ ꯅꯧꯄꯥ ꯐꯠꯇꯕꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕ ꯅꯪꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯃꯥ
ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ? ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯕꯦꯝꯃ, ꯅꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯦ. ꯅꯪꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯂꯩꯔꯒꯦ. ꯏꯆꯥꯅꯤ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯁꯣꯏꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯃꯛ ꯅꯪꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨ ꯆꯦꯟꯈ꯭ꯔꯣ. ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥ ꯄꯦꯟꯗꯅ ꯀꯞꯂꯝꯃꯤ. ꯉꯥꯛ ꯂꯩꯔꯒ ꯁꯅꯥ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯑꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯄꯦꯟꯅ ꯀꯞꯂꯝꯃꯤ. ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯗ ꯄꯣꯛꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯋꯥꯖꯕꯅꯦ. ꯏꯆꯥꯁꯤꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯕ. ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯔꯥꯁꯤ ꯄꯤꯕꯤꯔꯤꯕꯅꯣ? ꯃꯃꯥ, ꯌꯥꯔꯤ ꯀꯞꯂꯅꯨ. ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯅꯤ ꯈꯟꯗꯣꯛꯂꯁꯤ. ꯏꯆꯥꯁꯨ ꯉꯁꯤꯗꯒꯤ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯅꯤ. ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯈꯨꯜꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯊꯥꯔꯤꯛ ꯂꯩꯕ꯭ꯔꯣ? ꯑꯩ ꯂꯥꯛꯂꯤꯌꯦ. ꯊꯥꯔꯤꯛꯀꯤ ꯃꯃꯧꯗꯨ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯍꯩꯃꯥ, ꯏꯟꯗꯣꯝꯆꯥ ꯂꯥꯛꯂꯤꯔꯣ? ꯃꯊꯛꯇ ꯀꯥꯈꯠꯂꯣ, ꯁꯤꯗ ꯐꯝꯁꯤ ꯍꯥꯏꯔꯒ ꯐꯤꯗꯥ ꯊꯥꯏ. ꯃꯦꯝꯊꯣꯏꯁꯨ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯃꯤ. ꯑꯗꯨꯒ ꯊꯥꯔꯤꯛꯀꯤ ꯃꯃꯧꯗꯨ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯝꯃꯤ. ꯕꯦꯝꯃ, ꯏꯆꯦ ꯊꯥꯔꯤꯛꯄꯨ ꯂꯩꯇꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ. ꯑꯩꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯗꯧꯕ ꯂꯩꯕꯅꯤ. ꯍꯣꯏ, ꯀꯧꯊꯣꯔꯛꯀꯦ ꯏꯗꯣꯝꯆꯥ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ. ꯊꯥꯔꯤꯛꯁꯨ ꯉꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ. ꯊꯥꯔꯤꯛ ꯍꯦꯛ ꯎꯕꯒ ꯃꯦꯝꯊꯣꯏꯁꯨ ꯋꯥ ꯍꯧꯗꯣꯔꯛꯏ. ꯏꯆꯦ, ꯅꯅꯥꯎꯅ ꯂꯥꯛꯂꯤꯁꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯦꯝꯊꯣꯏ, ꯀꯨꯏ ꯋꯥꯅꯣꯅꯦ ꯑꯗꯨꯝ ꯍꯥꯏꯌꯨ. ꯏꯆꯦ, ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯅꯤ. ꯏꯆꯥ ꯁꯅꯔꯦꯝꯕꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯦꯔꯦ ꯏꯆꯦꯁꯨ ꯈꯪꯃꯟꯗꯦꯗ. ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ. ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣ. ꯑꯗꯨꯅ ꯑꯔꯤꯕꯤ ꯑꯣꯟꯗ꯭ꯔꯤꯉꯩ ꯏꯆꯦꯅ ꯅꯨꯄꯥ ꯑꯝꯇ ꯁꯤꯜꯂꯛꯎ. ꯃꯦꯝꯊꯣꯏ, ꯅꯪꯒꯤ ꯋꯥꯁꯤꯁꯨ ꯂꯨꯔꯤꯅꯦ. ꯑꯩꯅ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯁꯦꯝꯕ ꯍꯥꯏꯁꯤ ꯁꯅꯔꯦꯝꯕꯤꯅ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯀꯅꯤꯅꯦ ꯅꯪꯕꯣ. ꯑꯗꯨꯅ ꯅꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯌꯥꯅꯔꯛꯂꯣ, ꯑꯗꯨꯒ ꯁꯤꯜꯂꯁꯤ. ꯅꯨꯄꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯈꯪꯕ ꯅꯨꯄꯥ ꯑꯐꯕ ꯌꯥꯝꯅ ꯂꯩ. ꯏꯆꯦ, ꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩ ꯆꯠꯂꯒ ꯅꯨꯄꯥꯗꯣ ꯎꯅꯔꯁꯨ ꯍꯦꯛ ꯎꯅꯔꯨꯒꯦ. ꯂꯩꯐꯝꯒ ꯃꯤꯡꯗꯨꯒꯗ ꯍꯥꯏꯕꯤꯌꯨ. ꯀꯩꯅꯣꯅꯤ ꯃꯦꯝꯊꯣꯏ, ꯅꯪꯕꯨ ꯅꯆꯥꯒꯤ ꯅꯨꯄꯥꯕꯨ ꯅꯪ ꯆꯠꯂꯒ ꯍꯥꯏꯅꯒꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ? ꯃꯤꯅ ꯇꯥꯔ ꯎꯔꯒ ꯀꯩ ꯈꯟꯈꯤꯅꯤ? ꯅꯪꯕꯨꯁꯨ ꯐꯖꯅ ꯉꯥꯡꯕꯤꯔꯣꯏꯅꯦ. ꯏꯆꯦ, ꯃꯤꯅ ꯉꯥꯡꯅ ꯆꯩꯅꯕꯒ ꯈꯟꯗ꯭ꯔꯦ ꯑꯩ. ꯏꯆꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯗꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯩꯁꯦ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ, ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗ ꯇꯧꯔꯕꯅꯤ ꯃꯤ. ꯑꯗꯨꯅ ꯏꯆꯦꯅꯅꯦ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯕꯤꯔꯣ. ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ. ꯃꯦꯝꯊꯣꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯃꯟꯕꯁꯤꯗ ꯊꯥꯔꯤꯛꯁꯨ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯤꯡ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯣꯏ, ꯅꯨꯄꯥꯗꯨꯕꯨꯗꯤ ꯈꯣꯏꯃꯨ ꯀꯧꯕꯅꯤ. ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅꯤ. ꯃꯆꯦꯒ ꯃꯥꯒ ꯈꯛꯇꯅꯤ. ꯃꯄꯥ ꯃꯃꯥꯁꯨꯅꯦ ꯁꯨꯅ ꯂꯩꯔꯤꯕꯅꯤ. ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ. ꯑꯗꯨ ꯏꯆꯦ, ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯤ? ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯏꯄꯥꯝꯗ ꯆꯠꯄ ꯀꯥꯟꯗꯤ ꯐꯅ ꯐꯍꯧꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯝꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ. ꯅꯪꯅ ꯄꯥꯝꯂꯗꯤ ꯏꯆꯦꯁꯨ ꯃꯄꯥ ꯃꯃꯥꯗꯨꯗ ꯍꯥꯏꯕ ꯌꯥꯎꯒꯦ. ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗ ꯍꯦꯛ ꯈꯪꯂꯅꯤ. ꯍꯣꯏ ꯏꯆꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ. ꯏꯆꯦꯒꯤ ꯂꯃꯟꯁꯦ ꯅꯅꯥꯎ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯔꯣꯏ. ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯍꯟꯖꯔꯒꯦ. ꯍꯣꯏ, ꯍꯜꯂꯣ. ꯏꯆꯦ ꯊꯤꯟꯗꯣꯛꯂꯔꯣꯏꯒꯦ. ꯆꯠꯄꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯍꯣꯏ, ꯂꯩꯕꯤꯍꯧꯔꯣ ꯏꯆꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯉꯁꯤꯗꯤ ꯃꯦꯝꯊꯣꯏ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ. ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯅꯔꯦꯝꯕꯤꯅ ꯋꯥꯍꯪ ꯇꯧꯔꯛꯏ. ꯏꯃꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯤꯗꯤ? ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯃꯤ ꯑꯃ ꯎꯅꯔꯒꯦ ꯇꯧꯕꯅꯤ. ꯆꯥꯛꯀꯗꯣ ꯈꯔ ꯊꯣꯡꯗꯣꯛꯂꯝꯃꯨ. ꯑꯩ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯗꯦ. ꯍꯣꯏ ꯕꯥ, ꯆꯥꯛꯇꯨꯕꯨꯗꯤ ꯊꯣꯡꯂꯒꯦ. ꯑꯗꯣ ꯃꯤ ꯎꯅꯕ ꯍꯥꯏꯁꯤ ꯀꯅꯥ ꯃꯤꯅꯣ? ꯑꯩꯅ ꯈꯪꯕ ꯅꯠꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯐꯥꯎꯕ ꯈꯪꯕ ꯃꯤ ꯅꯠꯇꯦ. ꯉꯁꯤ ꯆꯠꯂꯒ ꯎꯅꯔꯗꯣꯏꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯏꯃꯥ ꯆꯠꯂꯦꯍꯦ ꯍꯥꯏꯔꯝꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯕꯗꯨꯗ ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ. ꯆꯥꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ. ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ. ꯄꯥꯕꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ?
ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯁꯣꯝꯗ ꯀꯨꯟꯖꯣꯗꯨ ꯏꯪꯈꯣꯜ ꯅꯥꯄꯤ ꯀꯟꯅ ꯐꯣꯏꯔꯤ ꯃꯁꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯁꯨꯏ ꯏꯆꯥꯅꯤꯅ ꯂꯩꯔꯤꯕꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯁꯤ ꯃꯣꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯍꯥꯟꯗꯒꯤ ꯃꯁꯤꯗ ꯐꯣꯏꯗꯠꯂꯨ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯦ ꯃꯄꯥꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯉꯩ ꯁꯅꯔꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯡꯗꯒꯤ ꯑꯗꯨꯝ ꯋꯥ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯆꯥꯛꯁꯦ ꯄꯥꯕꯅ ꯈꯔ ꯃꯨꯛꯇ ꯊꯣꯡꯕꯤꯌꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯨꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯁꯅꯔꯦꯝꯕꯤꯅ ꯀꯦꯊꯗꯨꯅ ꯃꯄꯥꯗ ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯀꯨꯟꯖꯣꯗꯤ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯇꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯁꯅꯔꯦꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯕꯥꯕꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤꯗꯨꯕꯨ ꯄꯥꯕꯕꯨ ꯅꯥꯁꯨ ꯄꯪꯂꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯨꯟꯖꯣꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯍꯌꯦꯡ ꯈꯣꯏ ꯉꯪꯕꯗꯧꯅ ꯉꯪꯂꯅꯨ ꯑꯩ ꯊꯕꯛ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯁꯨꯒꯦ ꯆꯠꯂꯨ 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 ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯣ ꯀꯩꯅꯣ ꯄꯥꯕ ꯑꯩꯅꯗꯤ ꯄꯥꯕꯗ ꯆꯥꯛ ꯊꯣꯡꯍꯟꯒꯦ ꯇꯧꯔꯒ ꯅꯄꯥꯏꯁꯦ ꯅꯪꯅ ꯑꯃꯨꯛ ꯑꯣꯠꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯉꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤꯅꯦ ꯍꯥ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣꯗ ꯄꯥꯕ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯕꯤꯅꯣ ꯉꯁꯤꯈꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯌꯣ ꯍꯥꯏꯕꯗ ꯄꯥꯕꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯄꯨꯊꯣꯔꯛꯂꯤꯗꯨꯕꯣ ꯍꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯥꯏꯗ ꯂꯦꯞꯄꯨ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯒꯅꯅꯦ ꯆꯔꯥ ꯍꯦꯛ ꯍꯦꯟꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦ ꯆꯠꯂꯨ 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 ꯑꯩ ꯅꯥꯄꯤ ꯐꯣꯏꯔꯤꯁꯤ ꯂꯣꯏꯁꯤꯟꯒꯦ ꯃꯄꯥꯅ ꯇꯥꯜꯂꯕꯗꯨꯗꯗꯤ ꯁꯅꯔꯦꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯨꯟꯖꯣ ꯄꯦꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯕꯕꯨ ꯏꯆꯥꯅꯦꯅ ꯑꯁꯨꯛ ꯃꯔꯤꯟ ꯇꯟꯕ ꯑꯃ ꯄꯤꯅꯕꯤꯔꯝꯂꯤꯁꯤꯕꯨ ꯃꯃꯥꯁꯨ ꯑꯩꯁꯨ ꯑꯗꯨꯛ ꯍꯛꯅ ꯇꯟꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯄꯥꯅ ꯈꯔ ꯆꯩꯔꯛꯄꯒ ꯇꯟꯕꯒ ꯄꯥꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯕꯤ ꯐꯃꯨꯡ ꯆꯪꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯁꯣꯝꯗ ꯃꯦꯝꯊꯣꯏꯁꯨ ꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯌꯧꯁꯤꯟꯕꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗꯨ ꯀꯥꯡꯈꯣꯡ ꯁꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯐꯨ ꯆꯩꯗꯨꯅ ꯄꯣꯠ ꯀꯌꯥꯁꯨ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯂꯝꯃꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯖꯔ ꯍꯥꯏꯕꯗ ꯅꯈꯣꯏ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ ꯑꯁꯤꯗ ꯊꯣꯛꯅꯕ ꯅꯈꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯐꯤ ꯈꯔ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯛꯏ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯤ ꯂꯩꯃꯥꯏꯗꯨꯗ ꯐꯝꯂꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯤ ꯀꯞꯅ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯤ ꯑꯇꯣꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯔ ꯐꯪꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯇꯥꯛꯇꯧꯕ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯑꯁꯤ ꯅꯣꯟꯁꯤꯟꯗꯨꯅ ꯁꯦꯜꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯕꯗꯤ ꯅꯅꯤꯡ ꯊꯨꯡꯍꯜꯂꯤꯗꯅ ꯅꯆꯦꯗꯨꯁꯨ ꯅꯪꯒꯤ ꯃꯤꯑꯣꯠꯁꯦ ꯈꯥꯡꯕ ꯉꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯗꯣꯗ ꯈꯪꯗꯦ ꯉꯁꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏꯗꯤ ꯌꯦꯜꯂꯣꯏ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯌꯣꯜꯂꯒ ꯃꯐꯝ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯃꯥꯡꯗꯨꯅ ꯇꯣꯛꯂꯅꯤ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯅꯦꯍꯦ ꯏꯄꯥꯅ ꯂꯩꯔꯤꯈꯩꯗꯤ ꯌꯨꯝꯐꯝꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯗꯦ ꯅꯄꯥꯡꯒꯜ ꯑꯗꯨꯛ ꯐꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯌꯨꯝꯐꯝ ꯌꯣꯟꯗꯨꯅ ꯆꯥꯒꯅꯤ ꯅꯪꯗꯧꯅ ꯇꯧꯕ ꯈꯨꯜꯁꯤꯗ ꯀꯅꯥ ꯂꯩ ꯏꯄꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯃꯄꯥ ꯃꯃꯥꯅ ꯊꯦꯝꯂꯤꯕꯗꯨ ꯐꯥꯊꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯃꯤꯗꯧ ꯅꯣꯡꯕꯗꯁꯨ ꯏꯅꯤꯡ ꯊꯨꯡꯍꯟꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯨꯒꯤꯗꯤ ꯅꯈꯣꯏ ꯋꯥꯏꯅꯦ ꯀꯩꯅꯣꯝꯃꯦ ꯇꯧꯕꯒ ꯁꯅꯥ ꯍꯥꯏꯗꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯩꯗꯤ ꯑꯩꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯂꯧꯔꯒ ꯌꯣꯜꯂꯨꯔꯅꯤ ꯅꯈꯣꯏꯅ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯨꯅ ꯂꯧꯒꯅꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯃꯦꯝꯊꯣꯏ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯅꯤ ꯈꯣꯏꯃꯨ ꯆꯠꯈꯤꯕꯗꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯃꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯦꯝꯊꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯁꯣꯝꯕꯣ ꯃꯦꯝꯊꯣꯏ ꯍꯧꯖꯤꯛꯇꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯁꯥꯃꯛꯅꯤ ꯑꯩꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅꯤ ꯑꯗꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯕꯨ ꯍꯪꯕꯕꯣ ꯏꯆꯦ ꯋꯥꯁꯤ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯍꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯊꯥꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯈꯨꯜꯗ ꯌꯨꯝ ꯄꯥꯜꯂꯛꯏ ꯏꯆꯦꯗꯨꯗ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯍꯥꯏꯔꯨꯕꯗ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨꯕꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯅꯕ ꯆꯠꯅꯗꯕ ꯏꯁꯥ ꯍꯦꯛꯇ ꯂꯥꯛꯂꯒ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤda ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯖꯕꯅꯤ ꯏꯅꯥꯎ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯔꯣꯏꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯃꯤꯠꯃꯛꯅ ꯎꯔꯝꯂꯅꯤ
ꯏꯆꯥꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯁꯨꯅꯤꯡꯗꯕ ꯃꯇꯟ ꯇꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯔꯒ ꯍꯦꯛ ꯄꯨꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯏꯅꯥꯎꯒꯤ ꯏꯆꯥꯗꯣ ꯁꯤꯗ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯁꯨ ꯏꯃꯧ ꯄꯥꯝꯃꯤ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯉꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯏꯆꯦ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥꯗꯣ ꯃꯊꯟꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯕꯗꯒꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯏꯆꯥꯒꯤ ꯅꯨꯄꯥ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯃꯤꯅ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯣꯛꯅꯗꯨꯅ ꯇꯣꯛꯂꯅꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯇꯧꯔꯕꯅꯤ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯏꯆꯥ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯆꯦ ꯑꯃꯗꯤ ꯇꯥꯗꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯐꯪꯂꯅꯤ ꯍꯥꯏꯅ ꯂꯥꯛꯆꯕꯤ ꯃꯦꯝꯊꯣꯏ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯨꯡ ꯐꯥꯎ ꯆꯪꯗ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯀꯨꯟꯖꯣꯁꯨ ꯃꯄꯥ ꯊꯣꯛꯂꯛꯄꯅꯤ ꯃꯦꯝꯊꯣꯏꯅ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯂꯛꯏ ꯍꯥꯏ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦꯅꯦ ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯤ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏ ꯅꯪꯕꯨ ꯎꯅꯔꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯅ ꯎꯅꯅꯤ ꯍꯥꯏꯕ ꯃꯤꯗꯨꯕꯣ ꯃꯦꯝꯊꯣꯏꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯎꯅꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯔꯨꯕ ꯃꯌꯥꯝꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯦ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯂꯨꯕꯅꯤ ꯃꯆꯥꯒꯤ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯕꯁꯤꯗ ꯀꯨꯟꯖꯣꯗꯤ ꯏꯉꯛꯉꯛꯂꯤ ꯃꯦꯝꯊꯣꯏꯅ ꯃꯤ ꯎꯅꯔꯨꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯇꯥꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯦꯝꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏज्ꯖꯠꯁꯨ ꯌꯦꯡꯗꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯝꯗꯕ ꯅꯅꯤꯡ ꯅꯈꯥ ꯍꯦꯛꯇ ꯇꯧꯕ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯋꯥ ꯈꯔ ꯊꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯁꯤꯒꯤꯕꯨ ꯐꯨꯔꯒ ꯐꯒꯗ꯭ꯔꯣ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯂꯩꯔꯅꯤꯅ ꯋꯥꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯆꯠꯂꯨꯕꯅꯤ ꯏꯆꯦ ꯊꯥꯔꯤꯡꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯀꯝꯗꯧꯋꯦ ꯍꯥꯏꯅ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯐꯤꯕꯝ ꯑꯃꯗ ꯊꯨꯡꯂꯨꯔꯤ ꯅꯨꯄꯥꯗꯨꯗꯤ ꯁꯨꯅꯤꯡꯗꯕ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯕꯁꯦ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨ ꯈꯟꯊꯕꯤꯔꯒ ꯊꯕꯛꯇꯨ ꯇꯧꯕꯤꯌꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗ ꯐꯨꯕꯤꯗꯣ ꯇꯧꯕꯤꯅꯨ ꯍꯣꯏ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯤꯅ ꯈꯪꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯅꯪꯅ ꯊꯕꯛꯇꯨ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯗꯨ ꯍꯥꯟꯅ ꯇꯥꯟꯅꯔꯒ ꯇꯧꯗꯧꯕꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯔꯝꯕꯒꯤꯅꯤꯅꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯁꯥꯎꯕꯤꯔꯅꯨ ꯃꯇꯨꯡꯗꯤ ꯍꯥꯏꯔꯒ ꯇꯧꯔꯒꯦ ꯑꯩꯁꯨ ꯐꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ ꯃꯊꯪꯅ ꯌꯥ ꯍꯥꯏꯅꯕ ꯆꯠꯄꯗꯗꯤ ꯃꯄꯥꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯁꯤ ꯃꯊꯪꯗꯤ ꯄꯨꯟꯅ ꯆꯠꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯗꯨ ꯃꯦꯝꯊꯣꯏꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯊꯟꯇ ꯆꯠꯂꯨ ꯑꯩꯕꯨ ꯑꯃꯨꯛ ꯌꯥꯎꯍꯜꯂꯛꯀꯅꯨ ꯑꯗꯨꯒ ꯃꯇꯨꯡꯗꯤ ꯃꯤꯅ ꯁꯤꯟꯕ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨ ꯅꯁꯥꯅ ꯐꯗꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯤꯔꯒ ꯆꯠꯂꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯁꯨ ꯃꯊꯪꯗꯤ ꯏꯁꯥꯅ ꯑꯣꯏꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯏꯆꯥꯒꯤ ꯁꯤꯜꯂꯒꯦ ꯑꯁꯨꯝ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯨꯡ ꯆꯪꯂꯛꯏ ꯕꯦꯃꯥ ꯁꯅꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯍꯜꯂꯛꯂꯦꯅꯦꯍꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯎꯅꯦ ꯍꯥꯏ ꯀꯧꯔꯨꯔꯅꯨ ꯊꯣꯛꯂꯛꯂꯅꯨ ꯆꯥꯛꯁꯨ ꯊꯣꯡꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯔꯩꯕ ꯑꯃ ꯆꯥꯔꯒ ꯂꯩꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯟꯅ ꯊꯣꯡꯂꯨ ꯅꯆꯥꯅꯨꯄꯤꯁꯨ ꯉꯁꯥꯏꯗꯒꯤ ꯆꯪꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯋꯥ ꯃꯈꯣꯟ ꯇꯥꯗꯦ ꯇꯨꯝꯂꯝꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯆꯥꯛ ꯊꯣꯡ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯐꯃꯨꯡ ꯆꯪꯂꯒ ꯇꯨꯝꯂꯤꯕ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯑꯩꯅ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯗꯦ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯣꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ ꯃꯥꯒꯤꯅꯦ ꯍꯥꯏꯁꯤ ꯈꯪꯗ꯭ꯔꯤꯌꯦꯕ ꯑꯁꯤ ꯍꯥꯏꯅ ꯁꯅꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯀꯨꯟꯖꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯦꯝꯊꯣꯏꯁꯨ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯁꯅꯔꯦꯝꯕꯤꯕꯨ ꯂꯥꯛꯊꯔꯛꯏ ꯍꯥꯏ ꯍꯧꯒꯠꯂꯨ ꯌꯥꯝ ꯊꯨꯅ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯣꯡꯂꯨ ꯂꯥꯎ ꯑꯩꯁꯦ ꯋꯥꯅ ꯍꯜꯂꯛꯂꯤꯕꯅꯤ ꯅꯄꯥꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯍꯧꯒꯠꯂꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯂꯩꯁꯥꯕꯤ ꯈꯣꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯃꯃꯥꯅ ꯁꯠ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤꯗꯤ ꯑꯋꯥꯕ ꯃꯣꯏꯔꯤ ꯏꯃꯥ ꯑꯁ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯝꯇ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯒꯦꯕ ꯄꯥꯕ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯈꯛꯁꯦ ꯏꯃꯥꯁꯨꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯑꯩꯁꯤꯕꯣ ꯍꯥꯏ ꯑꯔꯤꯕꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯪꯒꯤ ꯑꯗꯨꯝꯕꯗꯨ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯆꯟꯅꯗꯕꯤ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ ꯅꯪꯒꯤ ꯈꯜꯂꯒ ꯆꯠꯂꯤꯕꯅꯤ ꯅꯪ ꯆꯥꯛꯁꯤ ꯉꯥꯛ ꯊꯣꯡꯂꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯀꯤ ꯌꯥꯝ ꯑꯣꯠꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥꯏꯔꯒ
ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯁꯅꯔꯦꯝꯕꯤꯕꯨ ꯆꯤꯡꯊꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥ ꯅꯥꯏꯌꯦ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯍꯩ ꯆꯟꯅꯔꯣꯏꯗꯕꯤ ꯅꯪ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯈꯟꯈꯤꯗꯧꯕ ꯃꯌꯥꯝꯗꯣ ꯈꯪꯂꯗꯤ ꯆꯥꯛꯁꯨ ꯊꯣꯡꯂꯝꯕ ꯀꯩ ꯀꯥꯏꯒꯦ ꯑꯩꯁꯨ ꯄꯥꯕꯗ ꯍꯥꯏꯕꯅꯤ ꯅꯨꯡꯗꯥꯡ ꯑꯩ ꯊꯣꯡꯒꯦ ꯑꯌꯨꯛꯇꯤ ꯄꯥꯕꯅ ꯉꯥꯛ ꯊꯣꯡꯕꯤꯌꯨꯅ ꯍꯔꯤ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯃꯇꯟ ꯇꯟꯕꯁꯤꯕꯨ ꯅꯪꯅꯦ ꯑꯐꯕ ꯅꯨꯄꯥꯗꯤ ꯐꯪꯉꯣꯏꯌꯦ ꯅꯪꯒ ꯃꯥꯟꯅꯖꯕ ꯑꯃꯗ ꯁꯣꯏꯗꯅ ꯅꯌꯨꯝ ꯄꯥꯜꯂꯗꯧꯅꯤ ꯅꯪ ꯐꯔꯕꯅꯤ ꯑꯃꯅꯕꯨ ꯂꯧꯕꯤꯗ ꯑꯣꯏꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯩꯕ ꯇꯥꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯃꯥꯟꯅꯕꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦ ꯃꯁꯤ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯤꯅꯦ ꯅꯪꯒ ꯄꯥꯟꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯦꯝꯊꯣꯏꯅ ꯆꯠꯊꯣꯛꯂꯨꯕꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯅꯦ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯆꯦ ꯊꯥꯔꯤꯛꯀ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯅꯨꯄꯥꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯈ꯭ꯔꯤ꯫ ꯑꯩꯒꯤ ꯄꯥꯕꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ꯫ ꯏꯍꯦ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯄ ꯎꯗꯦ ꯑꯗꯨꯗ ꯍꯪꯂꯤꯕꯅꯤꯅꯦꯍꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯤꯕ? ꯇꯣꯝꯊꯤꯟ ꯀꯧꯏ ꯊꯕꯛ ꯍꯥꯏꯕꯨ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯑꯐꯪꯕ ꯁꯨꯔꯤ ꯌꯨꯝꯒꯤ ꯍꯣꯠꯅꯔꯤꯉꯩ ꯏꯅꯦꯒꯤꯗ ꯂꯥꯛꯄ ꯁꯪꯗꯕꯩꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯂꯥꯛꯂꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯐꯔꯦ ꯌꯨꯝꯕꯨꯗꯤ ꯑꯁꯤꯗꯒꯤ ꯊꯣꯡꯒꯥꯜ 3-4 ꯆꯠꯂꯒ ꯂꯩꯔꯕꯅꯤ꯫ ꯆꯪꯐꯝꯗꯨ ꯋꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯍꯣꯏ ꯆꯠꯂꯣ ꯇꯣꯝꯊꯤꯟ ꯆꯠꯈꯤꯕꯒ ꯃꯦꯝꯊꯣꯏꯗꯨ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯔꯒ ꯏꯆꯥꯅꯨꯄꯤꯁꯤ ꯄꯤꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯊꯕꯛꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯅ ꯈꯪꯕ ꯃꯤꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯑꯣꯏꯔꯤ ꯍꯣꯔꯦꯟꯗꯤ ꯏꯆꯦ ꯊꯥꯔꯤꯛ ꯍꯣꯏꯗ ꯆꯠꯂꯒ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯊꯥꯔꯤꯛ ꯍꯣꯏꯗ ꯃꯣꯂꯤ ꯂꯥꯛꯂꯔꯤ꯫ ꯍꯦꯛ ꯌꯧꯕꯒ ꯊꯥꯔꯤꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦ ꯊꯥꯔꯤꯛ ꯂꯩꯕ꯭ꯔꯣ? ꯍꯣ ꯀꯅꯥꯅꯣ? ꯂꯩꯌꯦ ꯍꯥꯏꯔꯒ ꯊꯥꯔꯤꯛꯁꯨ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯃꯦꯝꯊꯣꯏ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯁꯤꯗ ꯐꯝꯁꯤꯁꯦ ꯏꯃꯨꯡꯁꯤ ꯉꯁꯤꯗꯤ ꯏꯊꯟꯇ ꯉꯥꯏꯔꯕ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗ ꯈꯣꯟꯖꯦꯜ ꯂꯥꯛꯁꯤꯟꯕ ꯉꯝꯃꯨꯗ꯭ꯔꯦ ꯑꯩꯗꯤ꯫ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯏꯆꯦ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯦ ꯍꯣꯏꯗ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯗꯨ ꯑꯗꯨꯏ ꯃꯇꯥꯡꯗ ꯋꯥ ꯈꯤꯇ ꯍꯪꯒꯦꯅ ꯂꯥꯛꯂꯤꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯤ? ꯇꯣꯝꯊꯤꯟꯗꯨ ꯏꯌꯥ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯩꯗꯤ ꯑꯗꯨꯅ ꯏꯆꯦꯅ ꯈꯔ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯏꯑꯥ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯦꯝꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗꯤ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯑꯃ ꯂꯩꯕꯅꯤꯅꯦꯍꯦ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯒ ꯏꯅꯝꯃꯒ ꯇꯥꯗꯒꯁꯨ ꯃꯃꯧ ꯊꯤꯕꯗ ꯇꯨꯀꯥ ꯌꯥꯝ ꯊꯤꯕꯅꯤ ꯅꯣꯏꯅ ꯈꯪꯂꯔꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯍꯥꯟꯃꯛ ꯏꯆꯦꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯃꯊꯣꯡ ꯆꯥꯔꯝꯗꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯆꯦꯁꯨ ꯌꯥꯎꯅ ꯈꯔ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ꯫ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯦꯝꯊꯣꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯣꯏ ꯍꯥꯏꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯏꯆꯥ ꯁꯅꯔꯤꯃꯤꯗꯨ ꯊꯥꯖꯅꯕ ꯇꯧꯁꯤ꯫ ꯏꯆꯦꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯏꯆꯦ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯇꯣꯝꯊꯤꯟꯒꯤꯗ ꯑꯣꯏꯅ ꯄꯥꯡꯕꯤꯔꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯅꯥꯎꯒꯤꯁꯨ ꯃꯥ ꯌꯦꯡꯕꯤꯗꯨꯅ ꯏꯆꯦꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯃꯦꯝꯊꯣꯏꯅ ꯇꯛꯃꯟꯕꯗꯒꯤ ꯊꯥꯔꯤꯛꯁꯨ ꯍꯣꯏ ꯌꯥꯅꯕ ꯁꯤꯜꯂꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯦꯝꯊꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯨꯟꯖꯣꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ꯫ ꯀꯨꯟꯖꯣꯁꯨ ꯍꯔꯥꯎ ꯌꯥꯔꯛꯏ ꯍꯟꯗꯛꯇꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯔꯤꯛꯀ ꯃꯦꯝꯊꯣꯏꯒꯗꯨ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯏꯅꯦ ꯂꯥꯛꯂꯤꯅꯦꯍꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯏꯅꯦ ꯂꯥꯛꯏꯔꯣ? ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯣ꯫ ꯃꯦꯝꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯁꯨ ꯌꯥꯎꯔꯛꯂꯤꯔꯣ? ꯃꯦꯝꯊꯣꯏꯗꯤ ꯇꯣꯝꯊꯤꯟꯅ ꯃꯁꯛ ꯀꯥꯎꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯨ ꯄꯪꯈꯥꯗ ꯍꯔꯥꯎꯖꯩ꯫ ꯍꯣꯏ ꯌꯥꯎꯔꯛꯂꯤꯌꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯣꯏꯒꯤ ꯄꯥꯕ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ? ꯂꯩ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯦꯝꯊꯣꯏꯒ ꯊꯥꯔꯤꯛꯀꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ꯫ ꯉꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯗꯥꯗꯥ ꯏꯆꯦ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯗꯕꯁꯨ ꯇꯧꯕꯤꯅꯨ ꯏꯀꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯌꯨ ꯏꯕꯦꯝ ꯏꯆꯜꯅ ꯄꯥꯝꯕꯅ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯃꯗꯨꯕꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯗ ꯊꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯕ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯥꯒꯤ ꯅꯤꯡꯖꯕꯗꯨ ꯊꯨꯡꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯨꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯕꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯖꯕꯗꯨꯁꯨ ꯐꯔꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫